अहानबद मरोइब पाव भारत सरकार अमदी NSNIM अनिना शांति की वारी सानरी बसिदा करी यावरी अमदी मणिपुर थुगाइनब वाफम याहनब यारोय हाइना कंसल्टेटिव कमिटी ना भारत की मरोइब लुचिंग बसिंग तक्सिनगदौरी मरी लेनब मिनिस्टर ना PDS की पोलम सिंह मियाम द निंगथिना फंगनब ngamle हाइरबसु मणिपुर प्रोलेटरियन पीपल्स डेमोक्रेटिक यूनियन नदी मियाम द PDS की पोटलम मपुम फाना फंगनब ngamdre हाइरे कर्मचारी STV पाव मीटिंग ताब्रिबु सुतराम नोकचेरी हुजी पाव सानोना पिजरे भारत सरकार अमदी NSNIM अनीना शांति की वारी सानरी बसिदा मणिपुर की अपुनबगी सक्तम द काहेलकप यारो हैब वफम सेंटर की मियोइसिंग द खंगनबा दिल्ली द लेबर कंसल्टेटिव कमिटी की हानगी चीफ मिनिस्टर राधा बिनोद कोइजम अमदी इंडियन आर्मी द लेफ्टिनेंट जनरल ओइरंबा हौजिकना MPSC की चेयरमैन ओइरिबा कोनसम हिमालयना शांति की वारी सानरी बसिगी इंटरक्युलेटर ओइरिबा RN रवि ग उनखरे हाइरी अतोप सोर्स अमगी मतुंग इनदी कंसल्टेटिव कमिटी की मेंबर अनि असिना भारत सरकार की मरोइब मियोइसिंग उन्नब हौख्रे चही 15 चुपना शांति की वारी सानरकप असिदा करी करी वफम यावरिबगे हाइबा खंगदोकनबा अमदी मणिपुर की अपुनबगी सक्तम द काहेलकप यारोय हाइना खंगनबा दिल्ली द चटखिबा कंसल्टेटिव कमिटी की मेंबर अनि असिना भारत की मरोइब मियोइ क्यादा मणिपुर सरकार अमदी मियाम की अपाम्बा अदु चपचाना खंगलमगनी हाइरी राधा बिनोद कोइजम अमदी कोनसम हिमालय असि मणिपुर सरकारना कंसल्टेटिव कमिटी की मेंबर ओइना खल्लबा मतुंगदा ऑल पॉलिटिकल पार्टी ने यादुना थबक सिंह असि मखोइदा सिनखिबनि हाइरी अमरोमदा दिल्ली द लेरिबा कंसल्टेटिव कमिटी की मेंबर राधा बिनोद कोइजमना ISTV न्यूज़ ग वारी सानबदा वाफम क्या थमलकले रबीदी उनाई अदुवातैदी उनद्री बादी कैसु हाइदीदा हानगी अदुनी सिदा लाकांदा हाइबसिंदो कैसु तोइदोपा हाइदे कोजो हानबो ओइबनिना हबा सॉर्ट ऑफ सम एक्सप्लोरेटिव इंट्रोडक्शन की कई तो उन्हें ओना आदि पॉलिटिकल पार्टी की कई ड्राफ्ट तौरीबदो अदुना लोसलगा खिदन अदुना कंक्रीट ओइना उनबो की तौगनी कना कना उनबी की तौरगे हौजिसिबो आइखोय अतई सिलेजिदा नेशनल सिक्योरिटी एडवाइजर कोई करिखोय उननबगी होनबा कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन के मिनिस्टर कराम श्यामना मणिपुर हौजिक PDS की पोलम सिंह निंगथीना मियाम द फंगहनब ngamle फूड सिक्योरिटी की वाथोक लोइसिंदुना चेंग फंगदबगी वकत अमत लाक्ट्रे हाइना मीडिया द फोंगदोखिबदा ngairiङैदा PDS की पोलम मियाम द निंगथीना फंगहनब ngamdre हाइना मणिपुर प्रोलेटरिएट पीपल्स डेमोक्रेटिक यूनियन MPPDU ना थादरप चेरोल मन खंगलकले मियाम की फमफम थोकप सिंह फंगद्रिबा सिगी मतंगदा चीफ मिनिस्टर ना मित्येंग चंगदुना थिगतनबा अमदी मियाम द मपुम फाना PDS की पोलम सिंह फंगनबियु हाइरी लमदम असिगे अनौब लेंगाक लाकपदगी मणिपुर द सेंजा थुमजा यावना अतै थबक थौरम सिंह द चुमना पांगथोकनबा मित्येंग चंगली हाइरगसु हिरम क्याद मपुम फाबा ngamdre PDS की मखादा फंगफम थोकप चाकथुंग सिंह मपुम फाना फंगद्रे थवोंग असि मखाताना चथदुना लेरगदी मियामना लेंगाक असिबु करी मित्येंग येंगलकनी हाइबदु खंथबियु हाइरी हंदक इचाउगी अवाबा कयारक नंख्रबा मरमना चाक तांगबा थोकपा याबगा कीबा लेरी मियामना अवाबा क्या मायोक नरिङै चेरक असिदा PDS की चेंग अमदी थाउना चिंगबा मणिपुर की मफम क्यादा निंगथीना फंगबा लेट्री चीफ मिनिस्टर ना अथुबा मतमदा मित्येंग चंगदुना मियाम द अवाबा कोकननबा अमदी मतौ करमना मियामना PDS की पोलम सिंह फंगद्रिबनो हाइबदु थिगतपियु अरानबा तौरंबा सिंह चेराक पीगदबनी हाइना दाबी तौरी महै संग सिंहबु मियाम की लाइसंग निहाइना खनबा ngamdaduna amang ata thokan bahibasi chawkhatpa watpa miyoy gi litchat nihaina education minister Chesh Radhesham nangasi DM commerce da pangthokpa Sinlang festival 2013 hawdokpagi thoram da haikre thoram aduda parliamentary secretary home L Susindro DM college of commerce ki principal PS Ibom Chasu saruk yakhi minister Radhesham namakata na haikibada Churachandpur college की vocational building amasung ukrul gi mafam kharada amang ata thokalamba haibasi chawkhatpa watpagi khudamni masida ching amasung tampakta leiriba mahiroi lup amadi ima lup singna tuminna yengduna leiba asina masana masagi sak khangjadabagi thawongni haiki
Lamsang Laiba RDO College of Nursing ki Taret Lakshuba Batch ki BSc Nursing Mahiroi Singi Lamp Lighting Ceremony ngasi RDO ki Auditorium da Pangthokre Thoramadu da Manipur University ki Vice Chancellor Professor Adya Prasad Pandey Hanagi MLA W Brajavidu College Development Council ki Director TH Ratan Kumar Yauna Miyoi Kyana Saruk Yaki Vice Chancellor Adya Prasad Pandey na nurse ki sinfam asi yamna singthaninga oba sinfam amani nursing na miyoi bagi seba tawbada kathok pagal loina na thabak tawgada bani haiki nursing profession will will gain its popularity day by day. The main thing is that nursing is a kind of caretaking, help, seva, whatever you can say. A lot of abbreviations can be used for this profession. October Contra dagi November Mari Fawo Chathagadaba Vigilance Awareness Week ki Thauram Department sing the Pangthok Pagum ngasi Sericulture Department Sinduna Sangai Patalaiba Sericulture ki Office the Pangthokre Thauramadu the Sericulture ki Director S Kunjakishore Deputy Director CH Sarachandra Yauna ate official kyana susaruk yaki Director Kunjakishore na haiki bada Prime Minister Narendra Modi na senja thumja laitaba India ama ohenna bagi paikhalaliba thabak ki manung channa thauram asi pangthokpani haiki Nasi aku panggung semaina tu itu pada department sentuh panggung dari. Pada ini mengenai dari badi sumber yang nak thuna sinjaba sumber awareness ni observe kerja pada macam orang lebih dari dalam mungkin hal itu itu mukan dari department segi staff officer pun mungkin agak ceri. Lainnya Sri Narendra Modi Honorable Prime Minister ki magi vision my vision corruption free India IBC mungkin hal apa tu gunung munasul corruption ki mayukta Handak Pangthokadoriba Sangai Festival asi Bharat ki President Hokdokadaba asi gi yenglaga Police na checks in tharang lokhatpa oina Singjamei Police Station ki manung chanba Kakwa Naurem Lekai denga si ayuk Pak san nathi bahumagi thabak chathakre imung da fawba chang nathi bahumagi thabak chathaki nupi yauna miyoi kya mayum dagi mapalda kokthokuna amamam toina verification chathaki chingna ba miyoi tara humdoi makha taba verification gi damak Singjamei Police ta sinakre hairi Changangai awang lekai de leiba thongam chawbagi yumda Manipur People's Party ki senior member sing Central Committee ki member sing amadi member sing gi oiba mifam ama pangthuktuna warep kya lokre warep sing gi manung da Development Committee Manipur People's Party ki miyoi kunmathoi na saba ad hoc committee ma sem kre committee se gi chairman oina Laishram Krishnadas amadi convener oina Konthojam Krishna Chandra khankre RK Mohendro Fandong Purnima se Devi lehau thabum jiban malalai mabu advisor oina khankre ad hoc committee asina Manipur People's Party ki manung da thokliba thodok wathok sing haktheng na yengsin ba amadi athubada waroshin ama purakna bahotna ba party sibu kannana bahotna bada chawba thodang loba haiba wafam amatoina yanakre hairi pau gi maraktat na atima break ama Manipur miyam ki nungairaba pau Sky Hospital Porompata Chase Medicine amusu Cardiology ki OPD kudong saba leisere ahenba kudong saba galwenna Ops and Gynae amusung ENT ki OPD kudong saba su leisere akupa marol gi damak makha da pisariba phone number natragana reception da tana biduna hana book toksin biho Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Changi labor solar padagi producing at the Chak Choktarba, Tumachava Yaratava, Kung Haman Maratava Singita, Amatanara by the Jolly Sire, Amasu, Jolly capsule with Changi Sneview. Break matung na taram nok chiri hazima khata bapao December Mari dagi Mapal Fauba Mumbai da pangthokadaba Innovative Artists Welfare Association India lesing ni subna tara tareta Manipur gi mahut sinduna saruk yagadaba miyoi taruk na lakiba November tang taruk ta domestic violence amadi child abuse ki mayokta
Kangla mamangdagi Khwai Brahmapur Lekai Fauba Santigi Khongchat ama chatkadauri Aiwa India Manipur na sinduna pangthokadoriba khongchat asigi matangda ngasi Manipur Press Club ta paugi mifam ama pangthokre Aiwa India gi North East India gi Director Bhomi Chan Khabana haikibada Aiwa India lesingani sumna tara tareta saruk yagadaba makhoi taruk asi mai paknaba miyamna sogat piu haiki November gi date 6 ta Kangla dagi rally amakak hoigi domestic violence ki against amadi child abuse dagi women empowerment sumbagi maramda hoigi kanoma rally amakak organize tawjari adna hoigi Manipur da lairiba praja singna amadi Manipur lairiba miyam singna rally sibu support tawbiu yaubi daga yaubi personally yaubi daga di amuhena khoi su hena kano gani nungai jagani amadi chakadoriba delegate sing sina financially amadi moigi moral support Mumbai chatpa matamda support tawiraga moibu puning thogat piraga moigi kano se competition se hai tare pageant se success oinaba khoina nam dagi request tawjari Tidim lambida hojik leiriba pothole sing moirang lamkhai fauba mention bagi thabak chathariba asida koilas ningthi na haptre masina maram oiduna mention ba kuiriba pothole sing thoina hongba leitre thong adubu lambi asigi naketa leiriba miyoi singna pendaba phongdokpaga loinana mari leinaba singna thuba matamda mityeng changbiu hairi nungdang athengma matamda lai aduduga JCB amaga koi dozer amaga lai aduga thabirame aduga simaina thagada worgadi problem ama lakani thobu matamda dumai simain thagada worgadi thabiranu na hajani hongke nungdang la da mayam udingai da masi thara chakkene hoju lai film je masi dia ko yam nungai ke ha sigi thari ba thau pala thar ki thada ba sab manare ji tangai bena nungsak ka sira thanam ne ba na masi dia thu matamda masi mari lai namna yenghin da pa me ba Bisnupur Police Commando amadi manga suba JK Rifles na Wabagai Bajarda achat ok sing check tawbada KCP People's War Group ki miyoi ni haiba yumna miyai koba Wabagai awang lekai degi miyoi ama demand letter ka kona na fare hairi amaromda Thobal Police Commando na kuntaruk shuba Sound Rifles ka Thobal Bajarda achat ok sing check tawbada KCP MJC gi Muhammad Aslam koba Sora Makha lekai degi miyoi ama demand letter ka kona na fare amaromda Thobal Police Commando na Nupi Police Tiauna Lilong Turel Ahanbi ubak thong makada thiba humbagi thabak chathabada gari huran bani haiba Muhammad Jilla ul Haq koba Lilong Turel ahanbi ubak thong makadagi miyoi asida Honda Activa maga kona na fare mahaki mayumda thiba humbagi thabak chathabada SP capsule chatreka nifu humdoi WY tablet chahumga marfudara amadi N10 tablet nifu yauna ate to polam kaya su fagale haina police ki PRO na thador pa cherol mana khangalakli ngasi ayuk Lilong thongda bom leire haina pau khangnarakpadagi Lilong Police amadi Assam Rifles na akan ba checksin tharong lokhatuna miyamna chathok chasin tawbada asoi angam thoktana ba lambi thingduna highway asida miyamata chalhaludre bom expert laktuna yengsinba matamda bom oiramdre hairi Ahanba Anal Soldong Valley Sports Meet ngarang dagi ani Shiba Manipur Rifles ki ground da hokre Anal Baptist Youth Fellowship Imphal na sinduna pangthokliba sports meet asi hayeng fawba chathagani sports meet asida nupagi volleyball football amadi nupigi volleyball da athoi ahen tanari November thadagi issue tawba hokraba lisingani subna tara Nepal gi scientific oiba calendar gi data singda asoiba yaukiba leite haina Kanglaipak calendar board na khangalakli Hauzero bada maruiba pau amukahanna Bharat Sarkar amadi NSNIM anina santigi wari sanariba sida kari yauri amadi Manipur thugaina ba wafam yahon ba yaroi haina consultative committee na Bharat ki maruiba luchingba singda taksen gadauri Masong Mari lainaba minister na PDS ki polam sing miyam da ningthina fanganba ngamle hairabasu Manipur Proletariat People's Democratic Union nadi miyam da PDS ki polam mapum fana fanganba ngamdre hairi Haji Faubu and Asti Pinapijaba Paumata Ashadale Sinjere meeting Tabiri Basimu Mukana Kurumjari.